Hai bunga. Se. Breakfast se hana chathoklo. Adugane sangom sisu inkrabadine hauraroi. Charage ma. Charage hairagane. Horendi kawi haidana sadabadi tawganuko. Hoi chage ma. Ai somna kenom dalusinge. Kari no ni masingang Kari thabak no ne nangna du yamna silibaduba. Ha. Nangne handak marakse chaba thakpa matam amata naidre. Sumaina sum zatharadi bunga. Nasadu phararoine. Haujiki matam sidane nabaga ga yadeko. Thabak silibani haidana nangi pabungdusu zara henman masing khangde. Nang sumadugi matau tamge khanganuko. Phana yamna asinba thabak lairabasu chaba thakpagi matamdi naigadabani ne bunga. Khoi ma sidibako sarage na harmata nu amaka dum samdaba. Sarage. Yare na? Yare. Dai cham to. Da angaw basidi. Saba matam sana saw. Tumba matam sana tumu. Magidamak phanaba haibasibu. Mana ibu sauri ne se. Hai. Imane imungda thaba inkhang khara tawrukige ko. Hoi ma. Ne. Hoi ne. Ine. Kaino. Ine tharudubu laita zala sibo. Kai sat khrazano. Manam ta laiba udini. Tummi zala sibo. Ai ang tanga kharakan na kauke. Ine. Hoi. Ai ine nati. Khangzai mazanu pani haiba. Sonthonai kai zakreda. Ine bu laitabro. Ima lay manungda thabingang khara tarungani. Yani pamna ai kauthokcherke. Ima. Tare. Haima. Inge laya. Ine. Ine dine imungdane thaba inghang khara tawringaida. Nang lakpaga kase amata uhodreve ma. Ngaibada waramani. Isi. Karinone nang ngasai-dagi leptuna lairibadubo. Chango lao sida phamu lausi. Ado ine na haiba pisingdudi nang loina puraba natro. Ine loina purakpadi ngamdre handakti. Ima do masa ngamdabaga kariga. Ima masa ngamdre ba. Phanekse kunmuktani ne ina puraise. Ado awatpa khara do adu yam thuna piraknaba honarage ine. Hoida. Nati nama adubu kari oina ngamdabano ne. Yam kanna ngamdababudi natteda. Yam kanna ngamdaba natteda. Saba matam naidaba adagi tumba matam naidaba duda masado khara sonthabane ine. Hera dudi karisu tawroida. Isanupi leisabi phare. Luhong khongdongbana kamdauba kakaina sum khanjinbadagi tumba chaba yadaba oirinida. Natrane khangdeda ine. Kadai. Nangna purakpa pisingdo yengsise. Ne, sida lairase. Onto okna phajaida inge leibe ma. Nangna lonba phaneng ma pansidi. Phajakare. Thamba lekhok machugi phanekta khoi jarong lonba sidi. Karida hangoni loire phajakare. Masidi yonbadi lairadana aigi oina bu pameda. Ne thamba lekhok sima khakta phajabro atai amta phajadra boine. Phajaye loina phajaye. Inge leina lonba phanek ma pansidi phajakreda. Ima. Haima ibunga sanal. Ima. Kuireda isadi udaba. Changlo. Ima. Se. Sida hekta phamuse. Yarani ima. Ado ima marupi baribru lekhibro. Laye. Maruha. Ai, maru. Tatadana kuire unadaba. Eses kuire maru. Ngarang tholakpane. Nang unaning mandana na paugo pidada heta laisin. Yai. Bunga sanal. Phamuko. Hoi ma. Ima sa semukige. Hai, inge laye. Ne. Ngakta phamkhisigo. Nanga igasu wari losanadri. Yarani daine de. Karino yarani harisibo. Hai, thakdaba yadeko. Ibunga nakhoi wari sarangko. Ibunga sanal. Ma. Imana yoliba pisingse tu. Ibema sinane saba lonba ngaktani. Matam sangna
kuina loina rakhaba isani ado ima cha semukigeko hoi hoi ima Maru automobile engineering ki course ma tawdu kaman tawkhra loshile maru thabakti Manipuri gi mapanda tawba tabni ne sidadi scope kaya laitabni na scope pidi lainida motor workshop hanglaga mechanic oiraga loiredana hojikti aikoi gi lamdam sidasu gari gi masingdi nomo nomo gi henkalakpanina thabakti waloida maduna bu farajani maru thabak phangdabagi awaba sum hengala abanina ba matam sidadi ngosana se sa thause imana lonba sa se hawa hawtaba thaksiko ima ngele se nangi su se hoine imana lonba sa sidi thakhtaba kuirabana kaino tawna hawrede ima hawrene sana mayek ama seng hek hawibo ima ado ima aikoi gi mitei nupi singsi thabakti yam subajani asuk yamba phi phanek saraga amuk phajana mapan lolaga yonbagi thabak sisu tawribane ba ima aduni ne ibungo imana sune phi phanek yolagani ne yum purai base ima aina sum khanbada marup mase masigi design me am se khutna lon bo redi kuina changba aduga wasi am waramgadaba mal is wa khajani hana dine khutna lon ba ngaktani haujikti moigi machine na lolabani na wadare aduga phajaba su hele inge lei hoi hai khajani madi computer ju haibani na yamna laina tawida oh aikoina khanglu haitare nat ki phisalon sadasu technology seasonary haibani yamna phaba khongthangni ma aduda computer seasonaraga phanek na chingba phi da lonbagi warido haipetang di taning marup si automobile dagi phanek mapa lon ba engineer amu olaput are ko maro ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯇꯥꯃꯣ ꯑꯍꯥꯟꯕꯗ ꯀꯝꯄ꯭ꯌꯨꯇꯔ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯃꯦꯆꯤꯟ ꯑꯃ ꯂꯩꯖꯔꯦ ꯃꯦꯆꯤꯟꯁꯤꯅ ꯂꯣꯟꯕꯒꯤ ꯊꯕꯛꯁꯤ ꯂꯣꯏꯅ ꯇꯧꯔꯦ ꯃꯁꯤꯅ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯗꯤ ꯈꯨꯠꯅ ꯐꯅꯦꯛ ꯃꯄꯥꯟ ꯑꯃ ꯂꯣꯟꯕꯗ ꯅꯨꯃꯤꯠ ꯀꯌꯥ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯃꯦꯆꯤꯟꯅ ꯂꯣꯟꯕꯁꯤꯗꯗꯤ ꯅꯣꯡꯃꯗ ꯐꯅꯦꯛ ꯃꯄꯥꯟꯁꯦ ꯇꯔꯥꯗꯒꯤ ꯍꯦꯟꯅ ꯂꯣꯟꯕ ꯉꯝꯃꯦ ꯌꯥꯝꯅ ꯂꯣꯟꯕ ꯉꯝꯃꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯁꯤꯗꯤ ꯑꯗꯨꯒ ꯉꯥꯏꯈꯣꯅꯦ ꯗꯤꯖꯥꯏꯟꯁꯤꯡ ꯁꯦꯠꯇꯤꯡ ꯇꯧꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯗꯤꯖꯥꯏꯟꯁꯤꯗꯤ ꯇꯥꯃꯣ ꯑꯩꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗꯨ ꯃꯄꯥꯟꯗ ꯂꯩꯕ ꯑꯦꯛꯁꯄꯥꯔꯠ ꯋꯦꯕ ꯗꯤꯖꯥꯏꯅꯔꯗ ꯊꯥꯕꯅꯦ ꯑꯗꯒꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯦꯝꯂꯒ ꯐꯥꯏꯅꯦꯜ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯃꯦꯜꯗ ꯑꯃꯨꯛ ꯊꯥꯔꯛꯄꯅꯦ ꯑꯗꯨꯒ ꯏꯃꯦꯜꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔꯗ ꯍꯥꯞꯆꯤꯟꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯣꯟꯕꯒꯤ ꯊꯕꯛꯁꯦ ꯍꯧꯖꯕꯅꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯈꯣꯏ ꯃꯥꯁꯤ ꯐꯅꯦꯛ ꯌꯣꯟꯕꯤꯅꯤ ꯆꯝꯅ ꯈꯜꯂꯨꯏ ꯑꯗꯨ ꯃꯥꯗꯤ ꯌꯥꯝꯅ ꯍꯥꯏꯇꯦꯛ ꯑꯣꯏꯔꯝꯃꯤꯖꯥꯠꯅꯤ ꯑꯗꯨꯅꯦꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯈꯣꯏꯗꯃꯛ ꯍꯥꯏꯇꯦꯛ ꯑꯣꯏꯒꯗ꯭ꯔꯣ ꯆꯨꯝꯃꯤ ꯑꯩꯈꯣꯏꯁꯨ ꯑꯣꯏꯖꯔꯤ ꯅꯠꯇ꯭ꯔꯅꯦ ꯅꯠꯇ꯭ꯔꯅꯦ ꯉꯦꯂꯩ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯁꯤꯒꯨꯝꯕ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯊꯕꯛꯇꯁꯨ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯔꯣꯜ ꯑꯃ ꯂꯥꯛꯄ ꯌꯥꯔꯤ ꯃꯦꯁꯤꯟ ꯂꯔꯅꯤꯡ NLP haibadi natural language processing aduga deep learning gumbagi matengna phanek mapan design tawba khak natana atoppa makhal kaya gi design su tawba aduga mapung phaba industry gi thabakta pukhatna ba hotnabada yamna chawba mateng oigani na khalimaro chumi maru ngasai inge leina haikibagi matungina hojiki oina technology di yorakle haibani adupu lakadoriba sahi kayasida artificial intelligence ki matengna angakpa mawongi ahongba soidana purakani khali khudam moina nomada phanek mapan tara lonbadu phanek mapal lising ama lonba ngamlakani asumana tawrabadi sel thungi phibam siam phagalakani maru mani mai pema kari wanane na khoina nga saidagi hainari badu bo natti madubu oithokpa yagadro ine kanana khangni oithokpa yagadra haibadu yengba tare ine faine akhoi mayam sang yeng tare dana ye oidi kawbu kawthorine aise marup pibarel gi maga thabak ma chat yadina haijagi na laini mi marup na marup kisi ne sanahala nungai bo pawm lerongada maliko oi nungai bo pawai tare dana sumai tobuni akhoi pabung na saba anoba hotel do mamangi cheyol da hangdokle dana
numittuda aisu out of station oirurabanina saruk yaba ngamhodre aduna ngasidi to putharaga chatlagi haina laabani ima chapidaba yaroi ko ai bu soro hairisi bo mani ma nangbo ai bu hainagadra khangdrene kaido we hine roidoni ma hojik chasi hairibro sanahal hojik chaladabne se lotion biruro se hoi ne ai chatlage ai kona mugla hage koi ne nati somsu yauri bani ko aina haijari do aina haibada soi kharmale hai bema ingele nang yaudrebadi ine su tallida ngaktang hek chatlurasi kaidauge taibungo nong thombado yamna phaba mini Maruki car si mayamna tongnariba siga iman manade yamna high tech oiba mal chumi maru nang hena khanglidun hawjik malem sida artificial intelligence da yumpham oiba makhal kaya gi technology puthorok singi marakta car gi autopilot system sisu aman nangi si automobile engineering tamnaga artificial intelligence da book apply to wani yemune hawjik si AI dan research and development si tawna car की company खंडे social media खंडे हिरम कुरिंग मत अरे ने नंगी कार की फीचर खड़ा है मसे सिमी autonomous हाबतार समना हारपने थौरी बत ड्राइवर की मथौ खुदिमक artificial intelligence की पांबैन सेमबा अवांग बत थाकी technology ना control तो हाइबता अइना हौजिक ड्राइवर की सीट फमली बसदी फम दयादगी वा खतनी मी मरुक नंगो मरु की कार सी टेस्ला की ऑटो पायलट कार नत्रे मानी मरु येउने AI sina loina control tawisi brake phaba speed tap thaba kangkhatba loina tawise haima kaino tamona hairisbo gari si mathanda thauraga sairo haima aidi yam kizaye ne yam kizaye kirunu kesi tawro karino ne isa sana kuina ngangi bodo bo ibonga sana hala nangi gari sibu nati gari sibu mina thaudana mathanda karamaina tawibano ne ati asengbara ne ibonga asengani ma natraga inge lega aiga kinana ba lagnari bara haimi asengani ma sanal hairi asengani ba mani ma auto pilot haibadi ne masa mathanda thoba gari haibani aduda nangi auto pilot tubu nati mi ga manaba ngamgadra ne mi digi hen haibani ma supa khadunu khangre da koi nongda phanek mapan lising hina lonba ngamlani hairambadagi hauji matanta thauba gari da tongli he sure gyan ga mata tadre da nanai aidi yore ma kumtharaje yora bara yore ma lengsalase mayam yawredna yawjare dai bungo aidi pabu pakhal uramnina sanana zakibdu khar koi manbadu da kari tawrajano ade car du su autopilot ko oire kesu tokdi da pabu maru piware lo heda ngatang wari sarakpani pabu magi mingna inge lei kauzaye sa ine tharo sangbigi da phi khara pi bala ambane aduda ai bhap tare yam phare ibema ado lairik tie karai phawo tam howa yam tamza hodre sa usinna sinna bi phawbadi tam howe imana mathanda hona banina imagi mateng khara pangjari sa phai is nushida imagi mateng pangadam niko ai sana pabu mayang wi coffee shop tong no chat bot ta hai gro dana hoi pabu yengoi pibarel pabu pabungi hotel se kana gumbana smart hotels haibi hoi pabu madu chungani artificial intelligence ki matamnina hospitality service da su AI yaudo ba yararo adur pabungi modern hotel sida kari platform da no AI sinarbi yam phajabo wahang ni pibarel ai samlap na hair ko hotel amagi khwaidagi maru oiba pandamdi guest haibadi atiti sing adugi thoidokpa khudong chaba phangan baga loinana nungaina lehenba aiju prithibigi leiba kaya da chalurabni adubu makhugi hotel sing da phangleba khudong chaba sing asidi angakpani
makoina artificial intelligence na support tawba machine singna mina tawba ngamba thaktagi yamna hena tawba ngam maduna kari ore customer service ta angak pa phangna ahong ba poruk ngam madugi mahei business akhole sel thungi phibam chu yamna phagale pabung aduda sir artificial intelligence ka hotel gi business ka laina ba mari gi matang do madu kharadang tajaning haidi khudam kharadang artificial intelligence sina la iba ges aduna khangning liba aduga phangning liba mathau ta ba khudimak yamna thuna phangan ba ngam sir masigi pandam che mangna thamlagani hotel business tawriba ikoina AI enabled guest response system haiduna mayamda lantu ips ani shubada masigi system masi sijinabadagi ikoina matam changhandre sel yamna changhandre aduga lakpiriba atiti singa yamna phaba mari thamba ngame research samagi matungina haujiki matamda hotel lalariba guest singe order saada humbudradi hairiba AI enabled response technology na mai pangthokpa ngame mathangda yamna nungaiba khudam amana leiriba guest aduna masagi khonjel haibadi voice command sijinnaraga magi kaada leiriba TV mai thanba muthatpa isai taba aduga hotel gi miyoi singda room service tawina ba haijaba su yare ngakpani pabungi hotel sidi ngakpa hotel loirani sahi kharagi matungdadi mi su yaw dana artificial intelligence na salai rakadaba male pabu chume madugi matam do kuidrbani hai khari no ne ingele ya ahan madadi sar haina koromlaga wari nungai raklaba matamdana pabung do ondo khradia sumini ne ai kauthoklu re sorry sir no isa sidi karigi sorry no nangna ne pabung aina kaurak padun hena nungsikre ai de isa ningol su yaujadi taibung mo si ai khoina thaina ukiba sakpham do adum suka he kairamde adum na hawoiduna lay mi kangdreda na khoi mayamna nungsibi dana pangai haibi ba ju tare pabung sana buji swai da thambage ba adudi mayam haw taba acha thakse khara chaminarsi hawrasi pabunggi hotel gi sa thak mayam sidi haw bangakta seafood items yawing masidi yamna saling ba kuiram marupti seafood aina drop hinida yam hinida ado ima ga ingi legadi haineram modra khangde ko ai di adum yai da tamo ini di khangdi hainaram gadra hainaram moidra haina jadeda na koi gi seafood ka ga haibado ai khoi di ngaro ama yauraga ironba maga yauradi loijare apa chaning ba khallaga ne adum chabi uko hoi ta ai adu pibare pabung ai sinongonda hangi khanba wa sum kaw leiri ni kari or no pabung hita haibiu sanal no mai kibada nakshi drone ge expert ni drone da special project awi atei kari no ju hai kibani ne marup sanal na henjin na haijil le pabung ai sum na drone na dum ya sum pai de sum ngaujaba ai tare ai na henjin haijil le ga haijil sum ko ai na hai kibising do asing mangak tani pabung henjin hai banati yam pei ado iwarel haujikti drone haiba sisu aikoi gi punsida yamna maru oibo posak ama orakabani sakhat palam de di mo na koi khangi dungai hotel service da drone sizinarbani ne restaurant Achow sing da su drone gi mateng na asa thak delivery service da wa hodobani ne mo pabung hairise asengmani nang hin khangni duni maru nangi special drone do amtang di yengba yabani ko hoi yengsi kai dog maro ado pabung di thabak chin masiga chatpa yagadre ne pamo huine he chumine mo pabung di ngasi gi wene di nangi drone do yengba chatpa ngomoi dore noma tanja sabon de la ya pabung kisu kai de po yamna nungaire ibungo sanahal nangna aikhoibo amuk yum phawba thimbirakpase
nakhoi pabungi hotel gi sa insang do na marol ama hauriba aduga taibungo nong thomba na ngang bu ta ba da ne ima di kaya di nungai re loina ba khangdra ba su adu ima sa semukhi ge ne ai gi di yazare ko ai ngasi gi di chatlage ne ngak tang di ngai khun he nge le ngak tang ngai bi ko marup pi barel gi drone simatanga amta yeng bi ko ba kari hagi maro mani maro chatpudi chatningomani minute manga khatani da kuiroi aduga marup sanana yum phawu maraina thinjani hoi minute manga di leithaba yani da aduga thinbagi di yarani ai imanabi ama unagadaba sulai ado ngai khone tamoge drone haribasi ai khang bhap thaba ngamdri phi me am lola su drone gi maram da di ai khangdri sini drone haribasi to yeng oh haima kaino masaka su tindu aeroplane su haira mange to kaino sibo helicopter masa pasu male man mani haima sidi yam pami bo drone haribasi apikpa mi yaudana paiba ngamba machine natraga robot amani habi yai ngasidi aikhoigi punsi khongthang khuding hiram khuding da drone marang kaina sinar drone gi sijina pham hairagadi loiba naira roi adubu khudam moina pallabada military natraga security ga mari leina bathabakta drone se adum sine atopa khara hairagana nongthaktagi yengtharakpa aerial view monitor tauba lau singubaga mari leina bathabak mai marongi fibam ningthina khangdokpa sem saba loiraba labuk ingkhol da maru chaithokpa karamba matamda pambi natraga mahi marong tharagadi khwaidagi afaba oigani asigi su mathakta har happagi chang amadi karamba matamda har chaigadagi hariba khudimakse hojikti drone loinamak tawbangam lau singubagi mathakta shahargi oiriba mong leiriba yum singaduna landscape ki aerial view drone gi matengna ekhoina khangdokpangam matawo sumna civil engineer aduga architect singna shahargi sengot sagatpagi planning tawbada drone yamna mateng oi adubu tamo asuk luba aduga asuk yamba thabak singsibu drone nama khangna karamna tawribano tamo yamna tena haige drone sida computer vision haiba maga artificial intelligence ki mathau haplaba neural network haiba anise punshin bana kari oibage haibada drone sina laimai de leiba posak yum lambi da cheliba gari hauriba uwa pature loina ma khangdok pangami adadi tamoge drone se yapame tamoge drone se ngasi di aina yumda purani tamo ai tamoge drone se pura ka sale ingelai ibunga hai pibare kai daure ya ingele na kauri dia kastokti ma ai kanna tumlu ro imadi pa ye pa ka lure kastokti taima ai kastokti ma pare Hojik tabire science serial Hayengdi Youraklani manga suba tangkak Lila sita saktam langkiba singdi nongthombagi saktam da sakpram Ramesh Chandra Yumnam Radha Tombi Tharo Sangbigi saktam langkibi Bibarel gi saktam da Ningthauza Dipak Sanahal gi saktam dana Lai Khuram Ranjit Kumar Moirangthem Asha ingele gi saktam langkibi Lila si Dr. Anurag Sharma na Ingraji loan da ibadagi ingudam Achow na amuk hanna Manipuri loan da itokpani Thauramasi All India Radio Imphal na Bigyan Prasar Noida amadi Manipur Science and Technology Council Mastek ka khusam naraka puthokpani Thauram puthokpi Keisham Kabita Devi puthokpada tengbang bi Thinguzam Vidyarani Science serial Hayengdi Youraklani manga suba tangkak asiga mari leinaba wahang amatang thamjari madudi AI enable response technology na hotel da leiba guest ki order sada kaya yamna mai pak na pangthok pangami wahang asige sumba paukum laklibe irai numit phawbagi manungda aikoi gi address AIR Imphal scienceserial@gmail.com da thabirao wahang amuktang ningsingjari AI enable response technology na hotel da leiba guest ki order sada kaya yamna mai pak na pangthok pangami
Mamangi mari suba tangkakta thamjakiba wahang Leonardo da Vinci-na sakiba robot adugi maming kari kawi. Masigi achumba paukumdi automata haibani. Achumba paukum pibirakpasingi manungdagi lottery tawjaraga miyoi anika khangatchare khangalaba miyoi sing adudi Nirmala Sanasam Universal Students Academy Singjamai Okram Leikai. Ani subada Loitam Deepak Singh Moirangang Khalawai Class 9 tamli haidana takpirai tambiriba school na Diligent Public School Moirang. Ani suba ahum suba amadi mari suba episode singi achumba paukum pibirakpa singdagi khangat khraba miyoi singna April gi tarik mapal irai numit nungthil punga mataba matamda Palace Compound da leiba All India Radio Imphal Station da mana sing lobiranaba haijari.